कंगलई पाक की मेरा पाउचे दगे लखुचबनी KNF MC ना थांगजिंग बु थांगटिंग onthorakpagi leingakna thabak loukhatpa houre CM na hai pathok sarita minase kuki lal holup ama tampak ta khundariba maitai singi singda lairiba senglaba laifam len ama bu kuki singi lamni haina maming onthorakpadagi thawongi mayokta lal holup adugi mathakta Manipur leingakna akan mathabak loukhatpa hokre khongthang asi kuki army haina so khangnariba kuki National Front Military Council KNF MC na THANGJING chingbu kuki army singi THANGTING kem ni haina thaduna signboard thelakpa ama social media singda thengnarakpadagi lokhalakpani hairi hiramasaga mari lena na Manipur ge Chief Minister N Biren Singhana mahaki text iduna thagalakpa warol amada kuki lal holup kuki National Front KNF Military Council gi mathakta leingak asina makoi gi mathakta case file tawre thangjing hairiba mafam ase protected site amani lal holup asina makoi gi oiba maming thangting haiba maming antholiba ase Manipur Names and Plate Act 2024 adubu violate tobani hairiba mafam ase gi maming hongdok hongjin tobada senaba khodingmak makoi gi mathakta faba punba tobada thabak loukhatle haina wafam iduna Chief Minister N Biren na post thagalakli Panbayai haukiba ing kumja lisingani kuni thuigi October thada Manipur cabinet na warep ama loduna ibudau thangjingi lam hectare mari kawru laifam gi lofam hectare ani amadi lai pukri gi hectare mari asibu Manipur Ancient and Historical Monument and Archaeological Site and Remains Act lisingam sanipan 103 ki section mari gi makhada ngak senba amadi encroachment toba yahandaba haina warep loba laikrabani